ngasi October ki tang 12 da thokiba wathok lanthok ki matang da phongkiba numidang warem ki pause dagi maruiba khara lokucherga myam da pathokchari ahan bada Aadhaar link birth registration gi yengsin ba horagani Ranjan na hairi Manipur da khul khara nauna maming thonjilakpaga loinana khul adu da khundari ba mioi gi masing hengalakliba asi kupna nainaraba matungda khul kya lai haibagi yengsin ba gi tagai phadaba laire khanduna Lengak asigi cabinet na recognize toba khul khaktada lengak ki chakthung pina ba warip laure loina na miwai adugi Aadhaar link birth registration yengshin bagi thabaksu hauragani haina health and family welfare minister Dr. Sapam Ranjan na phongdokre wafamasi Imphal West district ki manung chanba konthaujam community hall da free progress academy konthaujam na sinduna Oza sing remit amadi meritorious mahirusing da incentive manama thum yenthokpagi thorom da athoi bamithung oina saruk yaraduna phongdoki bani thorom adu da relief and the register management director KG Daigong MCS administrative committee Yurembam Zilla Parishad ki member Thiam Robindro All Manipur recognized private school welfare association ki president L Joy LYS group Kwakethel ki managing partner Laisram Ratan Kuman Free Progress Academy Konthojam gi principal L Indra Kumar na athoiba mithung oina saru yakhi thormadu ki manungsan na handak sahi gi ISSLC exam da mark khwaidagi yamna phangba mairosing amadi school gi oina mark wangna phangba mairosing da mana mathum pi tuna pokning thawat khi athoiba mithung gi warul piraduna leibak asigi atopa state singda Aadhaar link birth registration lokat pa hore state asida so Thorang asi paikhatpa sem saba loire hairaduna angang ama pokpa matamda Aadhaar number ama piragani mama mapa gi mingda register tawgani genuine oibra oidabra check tawragani hairi yomgi thomi mari custody da fazin kre Facebook ta live streaming thagatuna myambo irang hawanaba insilliba haiba wahauda tha asigi tarada porompat police station na formal arrest tawgiba youth of Manipur yom gi member mari ngarang duty magistrate ki mamang da puthok laba matungda numit nipani gi police custody da remand pi kre Imphal police station gi custody da laikhraba yom gi members sing adudi langthabal kunja maya laikai da gi laurembam Rambo Elias Sinthangamba sahi kunmari apopa Chandra Kamong Maisnam laikai da gi Maisnam Robinson Elias Thawan Jau sahi kunmathoi apopa Robindro Kwakaithel kham laikai da gi Tekcham Bisal Elias athoiba sahi kunmari apopa laikhidraba Ganbir Amadi Singjamai Sapam Laikai dagi Huidrom Tomthin Sahi Kuntraga Taruk Apokpa Nandakumar bu CGM Imphal West ki court na numit 15 gi judicial custody remand pi khibani court na judicial remand pi khrama makoi mari bu Porompat police na lokatpa case amaga mari lenana police station asigi kangbu amana formal arrest tawkibani Porompat police station da makoi mari bu ngarang duty magistrate Imphal is da Puthokhtuna makha tana wang pawhang satharaba matungda numit nipani gi police custody remand lauthakibani hairi state asida Senkhai thumkhai gi thabak toina chatharliba laksinnaba Manipur police ki anti extortion cell ama hangduna thabak lokatpa hore ke kabifna hairi state asida Senkhai thumkhai gi thabak toina chatharliba asi laksinnaba Manipur police ki anti extortion cell ama hangduna thabak lokatpa hore haina Manipur Police ki IGP Intelligence ki kabifna phongdokre wafam asi hojik Manipur da Senkhai thumkhai gi thabak kaya chatharak liba asigi matang dengasi Imphal West District ki SP gi conference hall da pangtho ki paw gi mipam amada mahak na phongdoki bani paw gi mipam adu da kabifna makha taraduna hai Manipur da hojik oiriba law and orders ki khudong saba lawraga lal holup amadi tongan tongan ba gang sing na Senkhai thumkhai thabak sing angakpa phangna chathari yamna organize oiba mawong da chathari ba Senkhai thumkhai gi thabak sing asi ayambana national highway amadi bazar area dagi legal tax loba asini amarom da donation gi mingda mahi loisang amadi public amasung private establishment sing dagi sel khaiba gi thabak asi so paksana chathari loina na hojik state asigi tongan tongan ba mafam singda bom langsinba bom thamjilamba amasung Mifa Mipun Singba kaya chathariba asi Senkhai thumkhai gi mari lainaba ngaktani warikliba Senkhai thumkhai gi thabak sing asi mapung phana thengnaduna laksin mangamna ba Manipur police ki ADG law and orders na luchinglaga
एंटी एक्सटोर्शन सेल अमा सेमले मसिदा जोनल खुदिंगमक्की आईजी सिंह मेंबर ओइना यावरी मसिगे इरोइनना अतोप सिक्योरिटी एजेंट सिंगी मातेंगा लोइनना मणिपुर की डिस्ट्रिक्ट सिंह स्टेट पुलिस की ओइबा ट्रेड टीम 35 सेमदुना सेनखाई थुमखाई लाक्सिनबा मथौ तौबा हौरे हाइरि।